Hairang Lairang Channelna mayamgidamakta pujarakliba Phungawari Rajkumari Yung Thaina mamangaida leibak amagi ningthau machaga mantri machaga makhoyani lam koirusi haiduna laklami makhoina asum lakpada lamlong ani phangba lambi ama thingnarami maduda ningthau machana itaw sigi lamlong ani phangba mafam asidagi ibani khainarasi nangsu nangna thokpa lambida chatkhro aduga aisu aina thokpa lambida chatkragi maduda mantri machana phare itaw adudi aikhoina chatkadoriba lambi asigi nakanda pambi amamam tharamlasi aduga pambi sina kanglaba matamda aikhoi awaba tari haiba khangnarasi phare itaw adudi halakpa matamda amana buhana halao hana halakpa miduna pambi asi kanglaga leiramba tarabadi kangliba midugi khungulina raksi haiduna yanarami asumna mantri machagina sana khongnang ama tharami aduga ningthau machagina tulasi pambi ama tharami makhoyani mana chatkadaba lambida khongsanakre mantri machana asum lakpada numit kayani haukhre umang kaya lalakle lamdam kaya lalakle adubu mahangna hojik thunglakliba mafam asi hana urakhiba mafamdudagi yamna khetnana urami mantri macha hojik leibak amada thunglari leibak asi mi amata uba phanglamde adubu fajaraba furadalan hailei kaya ama mafam chana thaduna swargagumna fajaba mafam ama oirami adubu mafam aduda mi amatadi ugi haiba phawba phanglamde mantri machana mafam aduda koina asum chatpada khongnang pambi achauba amagi makhongda pukhi ani khamrangnana leiba urami pukhi ani mak thambalna mapung phana phugaina satpa pukhi ngaktani mahakna koilei leiduna yengbada mi amata udabaduda angakpa amo oirami matomda khali mafam asida asuk phajana furadalan hailei mafam chana leiraga mi amata leidribasi karigino haiduna khalami asumna sum leidingaiduda akanba makhonama ngangduna pairakpa tarami mantri machadu pukri amada kumthaduna thambangi maraktuda lotuna leirami ngaihaki matungda hingsabi ama mamit chaphu muklaw mana yangkok mukphan maya singjang mukchau tauna pairaklaga hauriba khongnang adugi mathakta kakhatkirami aduga khongnang adugi mathaktagi yong ama putharaklaga khongnang makhong aduda thamle mantri machadudi tauriba mawung adu ubada angakpa umma oirami hingsabi aduna mantri machana lotuna leiriba pukri adugi manakta changsilai maduda mantri machadu mana lotlibasi hingsabi aduna ukhrabra haiduna pakhatlami adubu hingsabi aduna pukri adudagi ising khara lauraga yong aduda khikchanbada yong adu masak matau phajakhrabi Rajkumari ama onthoraklami angakpani tauriba mawung adu mantri macha mamit kuptana makhoina tauribadu lona yengduna leirami hingsabi aduna minam namida kana laami swaida mi manam nami asumna hairakpada Rajkumari aduna iben aise taibang miyoibani aigi manam oiramgani iben hingsabi aduna hoine chumine isusu taibang minini
ꯅꯪꯒꯤ ꯃꯅꯝ ꯑꯣꯏꯕ ꯇꯥꯏ ꯅꯝꯃꯤꯕꯁꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯐꯔꯦ, ꯑꯩꯅ ꯑꯩꯈꯣꯏ ꯑꯅꯤ ꯆꯥꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯔꯛꯂꯤꯕꯁꯤ ꯆꯥꯔꯁꯤ, ꯑꯗꯨꯒ ꯅꯪ ꯑꯃꯨꯛ ꯎ ꯃꯊꯛꯁꯤꯗ ꯂꯩꯍꯧꯔꯣ, ꯏꯕꯦꯟ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯍꯤꯡꯆꯥꯕꯤꯅ ꯄꯨꯔꯛꯂꯤꯕꯗꯨ ꯊꯣꯡ ꯊꯥꯛꯇꯨꯅ ꯆꯥꯃꯤꯟꯅꯔꯕ ꯃꯇꯨꯡ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯑꯇꯣꯞꯄ ꯈꯝꯔꯥꯡꯅꯅ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯈꯔ ꯀꯜꯂꯒ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗ ꯈꯤꯛꯆꯟꯕꯗ ꯌꯣꯡ ꯑꯃꯨꯛ ꯑꯣꯟꯈ꯭ꯔꯦ, ꯑꯗꯨꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯎꯊꯛꯇ ꯊꯥꯡꯒꯠꯂꯝꯂꯒ ꯑꯃꯨꯛ ꯉꯪꯂꯒ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯈꯪꯂꯕꯗ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯇꯧꯕꯒꯨꯝ ꯎꯊꯛꯇ ꯀꯥꯗꯨꯅ ꯌꯣꯡ ꯑꯗꯨꯕꯨ ꯂꯧꯊꯔꯨꯔꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯥꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯈꯔ ꯂꯧꯔꯒ ꯌꯣꯡ ꯑꯗꯨꯗ ꯈꯤꯛꯆꯤꯟꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕꯤ ꯑꯃꯨꯛ ꯑꯣꯟꯊꯣꯔꯛꯂꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ, ꯑꯗꯨꯒ ꯅꯍꯥꯛ ꯃꯇꯧ ꯀꯔꯝꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯣ? ꯃꯗꯨꯗ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯇꯥꯎ ꯏꯕꯥꯅꯤ ꯂꯝ ꯀꯣꯏꯕ ꯂꯥꯛꯄꯅꯤ, ꯃꯥꯁꯨ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯈ꯭ꯔꯦ, ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯂꯤꯕꯁꯤꯅꯤ꯫ ꯃꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯅꯪ ꯑꯩꯕꯨ ꯌꯣꯡ ꯑꯣꯜꯍꯜꯂꯝꯂꯒ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ, ꯅꯠꯇ꯭ꯔꯕꯗꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯂꯥꯛꯂꯒ ꯅꯪꯁꯨ ꯁꯣꯏꯗꯅ ꯆꯥꯊꯣꯛꯈ꯭ꯔꯒꯅꯤ꯫ ꯃꯆꯥꯏꯕꯦꯝꯃ, ꯀꯔꯤꯃꯠꯇ ꯆꯤꯡꯅꯕꯤꯒꯅꯨ, ꯃꯇꯧ ꯀꯔꯝꯅ ꯅꯍꯥꯛꯅ ꯌꯣꯡ ꯑꯣꯟꯗꯨꯅ ꯎꯊꯛꯁꯤꯗ ꯂꯩꯔꯤꯕꯅꯣ? ꯃꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯑꯩꯍꯥꯛ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯔꯥꯖꯀꯨꯃꯥꯔꯤꯅꯤ꯫ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯏꯆꯤꯜ ꯏꯅꯥꯎ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯇꯨꯝꯅ ꯆꯥꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯑꯩꯕꯨꯅ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯅꯕ, ꯃꯥꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯍꯥꯏꯗꯨꯅ ꯌꯣꯡ ꯑꯣꯜꯍꯟꯗꯨꯅ ꯊꯝꯂꯤꯕꯁꯤꯅꯤ꯫ ꯐꯔꯦ, ꯅꯪ ꯋꯥꯔꯤꯁꯤ ꯇꯥꯔꯕꯅꯤꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ, ꯅꯠꯇ꯭ꯔꯕꯗꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯂꯥꯛꯂꯒ ꯅꯪꯕꯨ ꯁꯣꯏꯗꯅ ꯆꯥꯊꯣꯛꯄꯤꯈ꯭ꯔꯒꯅꯤ꯫ ꯃꯗꯨꯗ ꯃꯟꯇ꯭ꯔꯤ ꯃꯆꯥꯗꯨꯅ ꯀꯔꯤꯃꯠꯇ ꯆꯤꯡꯅꯒꯅꯨ, ꯑꯩꯅ ꯅꯪꯕꯨ ꯍꯤꯡꯆꯥꯕꯤ ꯑꯁꯤꯒꯤ ꯃꯐꯝꯗꯒꯤ ꯁꯣꯏꯗꯅ ꯀꯟꯒꯅꯤ꯫ ꯐꯔꯦ, ꯅꯪꯅ ꯍꯧꯔꯦꯟ ꯍꯤꯡꯆꯥꯕꯤ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯍꯪꯒꯗꯕ ꯋꯥꯍꯪ ꯈꯔ ꯍꯥꯏꯔꯝꯒꯦ, ꯅꯪ ꯍꯤꯡꯆꯥꯕꯤ ꯑꯁꯤꯗ ꯁꯣꯏꯗꯅ ꯍꯪꯒꯗꯕꯅꯤ꯫ ꯅꯪꯅ ꯍꯧꯔꯦꯟ ꯏꯕꯦꯟꯗꯤ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯂꯦ, ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯁꯨ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯅꯪꯅ ꯂꯣꯏꯅ ꯆꯥꯊꯣꯛꯄꯤꯈ꯭ꯔꯦ, ꯏꯕꯦꯟꯅ ꯁꯤꯈ꯭ꯔꯒ ꯑꯩꯗꯤ ꯀꯅꯥꯒ ꯂꯩꯍꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯪꯉꯨ꯫ ꯃꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯀꯔꯤ ꯈꯨꯝꯂꯛꯄꯒꯦ ꯍꯥꯏꯕꯗු ꯃꯨꯟꯅ ꯇꯥꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯌꯣꯡ ꯑꯣꯟꯕ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗ ꯈꯤꯛꯆꯟꯗꯨꯅ ꯌꯣꯡ ꯑꯣꯜꯍꯟꯗꯨꯅ ꯎ ꯃꯊꯛ ꯑꯗꯨꯗ ꯑꯃꯨꯛ ꯊꯥꯡꯒꯠꯇꯨꯅ ꯊꯝꯈ꯭ꯔꯦ, ꯑꯗꯨꯒ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯃꯥꯅ ꯍꯥꯟꯅ ꯂꯣꯠꯇꯨꯅ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯀꯨꯝꯊꯗꯨꯅ ꯑꯃꯨꯛ ꯂꯣꯠꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯉꯪꯗꯨꯅ ꯑꯃꯨꯛ ꯄꯥꯏꯔꯛꯂꯦ, ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯂꯧꯊꯗꯨꯅ ꯃꯤ ꯑꯃꯨꯛ ꯑꯣꯜꯍꯜꯂꯦ꯫ ꯃꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯀꯞꯇꯨꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯀꯩꯗꯧꯔꯦ ꯏꯕꯦꯝꯃ, ꯅꯪꯅ ꯀꯞꯂꯕꯗꯤ? ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯏꯕꯦꯟꯗꯤ ꯑꯍꯜꯁꯨ ꯌꯥꯝꯅ ꯑꯣꯏꯔꯦ, ꯁꯤꯒꯗꯕꯁꯨ ꯀꯨꯏꯗ꯭ꯔꯦ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯏꯃꯥ ꯏꯄꯥ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯏꯕꯦꯟꯅ ꯂꯣꯏꯅ ꯆꯥꯊꯣꯛꯈ꯭ꯔꯦ, ꯏꯕꯦꯟꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯗꯤ ꯀꯃꯥꯏꯅ ꯀꯅꯥꯒ ꯂꯩꯍꯧꯒꯅꯤ? ꯃꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯃꯠꯇ ꯋꯥꯒꯅꯨ, ꯑꯩꯗꯤ ꯁꯤꯕ ꯅꯥꯏꯔꯔꯣꯏꯗꯕꯅꯤ꯫ ꯅꯪꯅ ꯂꯩꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯁꯤꯒꯤ ꯃꯇꯣꯟꯗ ꯊꯦꯠꯂꯤꯕ ꯂꯤꯔꯨꯡꯒ ꯇꯦꯟꯒꯁꯦ ꯑꯩꯒꯤ ꯈ꯭ꯋꯥꯡ ꯌꯥꯡꯂꯦꯟꯅꯤ, ꯑꯗꯨꯒ ꯃꯅꯥꯛꯇ ꯌꯥꯜꯂꯤꯕ ꯇꯨꯝꯕꯥ ꯑꯁꯤꯅ ꯑꯩꯒꯤ ꯀꯣꯛꯅꯤ꯫ ꯑꯅꯤ ꯑꯁꯤꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯤꯕ ꯃꯈꯩ ꯏꯕꯦꯟꯗꯤ ꯁꯤꯕ ꯅꯥꯏꯔꯔꯣꯏꯗꯕꯅꯤ, ꯃꯗꯨꯒꯤꯗꯃꯛ ꯅꯪ ꯀꯔꯤꯁꯨ ꯄꯥꯈꯠꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯅꯣꯛꯂꯗꯨꯅ ꯐꯔꯦ ꯏꯕꯦꯟ, ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩ ꯀꯔꯤꯁꯨ ꯋꯥꯕꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯄꯨꯔꯛꯄꯗꯨ ꯊꯣꯡ ꯊꯥꯛꯇꯨꯅ ꯆꯥꯃꯤꯟꯅꯔꯦ, ꯑꯗꯨꯒ ꯍꯤꯡꯆꯥꯕꯤꯗꯨꯁꯨ ꯑꯃꯨꯛ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤꯗꯨꯅ ꯍꯦꯛ ꯆꯠꯈꯤꯕꯒ
ꯌꯣꯡ ꯑꯗꯨ ꯂꯧꯊꯔꯒ ꯔꯥꯖꯀꯨꯃꯥꯔꯤ ꯑꯣꯜꯍꯜꯂꯒ ꯍꯤꯡꯆꯥꯕꯤꯗꯨꯅ ꯍꯥꯏꯔꯝꯕ ꯄꯨꯝꯅꯃꯛ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯈꯣꯡꯅꯥꯡ ꯃꯇꯣꯟꯗ ꯌꯥꯜꯂꯤꯕ ꯂꯤꯔꯨꯡꯇꯦꯟ ꯑꯃꯗꯤ ꯇꯨꯝꯕꯥ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯊꯋꯥꯏꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯟꯇ꯭ꯔꯤ ꯃꯆꯥꯗꯨꯅ ꯐꯔꯦ, ꯑꯗꯨꯗꯤ ꯅꯪ ꯍꯧꯖꯤꯛ ꯌꯣꯡ ꯑꯃꯨꯛ ꯑꯣꯜꯍꯜꯂꯒꯦ, ꯑꯗꯨꯒ ꯃꯊꯛꯇ ꯌꯥꯜꯂꯤꯕ ꯇꯨꯝꯕꯥ ꯑꯁꯤꯒ ꯂꯤꯔꯨꯡ ꯑꯁꯤꯒ ꯂꯧꯊꯔꯒꯦ, ꯑꯗꯨꯒ ꯍꯤꯡꯆꯥꯕꯤ ꯑꯁꯤ ꯍꯥꯠꯇꯣꯛꯂꯁꯤ ꯍꯥꯏꯗꯨꯅ ꯃꯟꯇ꯭ꯔꯤ ꯃꯆꯥꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯌꯣꯡ ꯑꯣꯜꯍꯜꯂꯦ ꯑꯗꯨꯒ ꯃꯅꯒꯟꯗ ꯄꯣꯠꯁꯜꯂꯦ꯫ ꯃꯅꯥꯛꯇꯒꯤ ꯌꯣꯡ ꯑꯣꯟꯕ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡ ꯈꯔ ꯂꯧꯔꯦ, ꯎꯇꯣꯡ ꯑꯅꯤꯈꯛ ꯂꯧꯔꯦ, ꯎꯇꯣꯡ ꯑꯃꯗꯅ ꯌꯣꯡ ꯑꯣꯟꯕ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡꯗꯣ ꯍꯥꯞꯆꯜꯂꯦ, ꯑꯗꯨꯒ ꯎꯇꯣꯡ ꯑꯃꯗꯅ ꯃꯤ ꯑꯣꯟꯕ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡꯗꯣ ꯍꯥꯞꯆꯜꯂꯒ ꯆꯦꯠꯅ ꯃꯈ꯭ꯋꯥꯡꯗ ꯀꯤꯁꯜꯂꯦ, ꯑꯗꯨꯒ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯗꯨꯗ ꯀꯥꯈꯠꯂꯛꯂꯦ꯫ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯒꯤ ꯃꯇꯣꯟ ꯌꯧꯔꯕꯗ ꯃꯟꯇ꯭ꯔꯤ ꯃꯆꯥꯗꯨꯅ ꯂꯤꯔꯨꯡꯇꯦꯟ ꯑꯃꯗꯤ ꯇꯨꯝꯕꯥ ꯑꯗꯨ ꯄꯥꯏꯕꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗ ꯃꯁꯥꯗ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯀꯔꯤꯅꯣ ꯑꯩ ꯀꯣꯛ ꯉꯥꯎꯔꯤꯕꯁꯦ, ꯈ꯭ꯋꯥꯡꯁꯤꯁꯨ ꯏꯅꯥ ꯅꯥꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯑꯩꯗꯤ ꯁꯣꯏꯔꯦꯗꯅ, ꯑꯩꯒꯤ ꯁꯤꯅꯅꯕ ꯂꯝꯕꯤꯕꯨ ꯑꯩꯅ ꯀꯔꯤꯒꯤꯗꯃꯛꯇ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗ ꯇꯥꯛꯊꯣꯛꯂꯝꯂꯤꯕꯅꯣ, ꯑꯩ ꯊꯨꯅ ꯌꯥꯡꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯄꯥꯏꯔꯛꯂꯦ꯫ ꯁꯣꯝꯗꯅ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯂꯤꯔꯨꯡꯇꯦꯟ ꯑꯃꯗꯤ ꯇꯨꯝꯕꯥ ꯑꯗꯨ ꯂꯧꯊꯔꯒ ꯌꯣꯡ ꯑꯗꯨ ꯃꯅꯒꯟꯗ ꯄꯣꯠꯁꯜꯂꯒ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯀꯟꯅ ꯊꯧꯔꯛꯂꯦ꯫ ꯃꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯅꯛꯅ ꯉꯪꯂꯒ ꯄꯥꯏꯗꯨꯅ ꯇꯥꯟꯅꯔꯛꯂꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨ ꯐꯪꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯂꯤꯔꯨꯡꯇꯦꯟ ꯑꯗꯨ ꯄꯦꯛ ꯂꯥꯎꯅ ꯊꯨꯗꯦꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯃꯈ꯭ꯋꯥꯡ ꯇꯦꯛꯂꯦ꯫ ꯃꯈ꯭ꯋꯥꯡꯗꯨ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯅ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯕꯨ ꯆꯥꯒꯗꯕꯒꯤ ꯉꯪꯂꯒ ꯑꯃꯨꯛ ꯄꯥꯏꯔꯛꯂꯦ꯫ ꯐꯪꯒꯗꯕ ꯈꯖꯤꯛꯇꯪ ꯉꯥꯏꯔꯕ ꯃꯇꯝꯗ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯇꯨꯝꯕꯥ ꯑꯗꯨ ꯑꯃꯨꯛ ꯕꯣꯞ ꯂꯥꯎꯅ ꯊꯨꯒꯥꯏꯕꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯊꯥꯗꯨꯅ ꯁꯤꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯁꯤꯔꯕꯗ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯁꯒꯣꯜꯗꯨ ꯊꯧꯗꯨꯅ ꯂꯥꯛꯂꯦ꯫ ꯉꯁꯥꯏ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯃꯗꯤ ꯅꯤꯡꯊꯧ ꯃꯆꯥꯅ ꯀꯥꯏꯅꯈꯤꯕ ꯂꯝꯕꯤ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯊꯥꯔꯝꯕ ꯁꯅꯥꯒꯤ ꯈꯣꯡꯅꯥꯡ ꯑꯗꯨꯗꯤ ꯃꯅꯥ ꯁꯪꯇ꯭ꯔꯤꯛ ꯁꯪꯅ ꯇꯦꯛ ꯇꯦꯛ ꯂꯥꯎꯅ ꯍꯧꯗꯨꯅ ꯂꯩꯔꯝꯂꯦ, ꯑꯗꯨꯒ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯊꯥꯔꯝꯕ ꯇꯨꯜꯁꯤ ꯑꯗꯨꯗꯤ ꯃꯅꯥ ꯀꯪꯗꯨꯅ ꯀꯪꯁꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨꯗ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯑꯩꯒꯤ ꯏꯇꯥꯎ ꯑꯁꯤꯗꯤ ꯑꯋꯥꯕ ꯇꯥꯔꯦꯅ, ꯑꯗꯨꯗꯤ ꯑꯩ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯑꯃꯨꯛ ꯂꯤꯔꯛꯂꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ, ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯩꯕꯥꯛ ꯑꯃꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯈꯛ ꯐꯨꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯆꯪꯁꯜꯂꯒ ꯀꯔꯤꯒꯤꯗꯃꯛꯇ ꯐꯨꯅꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯕꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯅ ꯏꯄꯥꯅ ꯊꯝꯕꯤꯔꯝꯕ ꯌꯥꯏ ꯄꯨꯕ ꯆꯥꯏꯁꯦꯟꯅꯤ, ꯊꯣꯛꯎ ꯍꯥꯏꯕꯗ ꯊꯣꯛꯄ ꯌꯥꯕ ꯆꯥꯏꯁꯦꯟꯅꯤ, ꯆꯥꯏꯁꯦꯟ ꯑꯁꯤ ꯑꯩꯅ ꯑꯍꯟꯅꯤ, ꯑꯩꯅ ꯂꯧꯒꯗꯕꯅꯤ ꯍꯥꯏꯔꯤ, ꯑꯗꯨꯒ ꯃꯥꯅ ꯑꯇꯣꯝꯕꯅꯤ, ꯃꯥꯅ ꯂꯧꯒꯗꯕꯅꯤ ꯍꯥꯏꯔꯤ, ꯁꯤꯒꯤꯗꯃꯛꯇꯅꯤ ꯏꯕꯥꯅꯤꯅ ꯈꯠꯅꯔꯤꯕꯁꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯃꯆꯥꯗꯨꯅ ꯐꯔꯦ ꯐꯔꯦ, ꯑꯩꯁꯨ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯤ, ꯅꯕꯥꯅꯤꯒꯤ ꯋꯥꯌꯦꯟ ꯕꯤꯆꯥꯔꯁꯤ ꯑꯩꯅ ꯑꯣꯏꯅ ꯇꯧꯔꯒꯦ꯫ ꯁꯦ ꯆꯥꯏꯁꯦꯟꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎ, ꯑꯗꯨꯒ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯁꯤꯒꯤ ꯃꯄꯥꯟꯗ ꯆꯠꯂꯁꯤ꯫ ꯅꯕꯥꯅꯤꯅ ꯅꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯆꯥꯏꯁꯦꯟ ꯑꯁꯤ ꯑꯩ ꯄꯨꯈ꯭ꯔꯤꯁꯤꯗ ꯊꯥꯗꯔꯝꯂꯒꯦ, ꯑꯗꯨꯒ ꯆꯥꯏꯁꯦꯟ ꯑꯁꯤꯕꯨ ꯈꯨꯟꯕ ꯉꯝꯕ ꯃꯤꯗꯨꯅ ꯆꯥꯏꯁꯦꯟ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯖꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯤ ꯍꯥꯏꯕꯗꯨꯗ ꯊꯥꯖꯔꯗꯨꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯇꯧꯕꯤꯔꯛꯀꯅꯤ ꯈꯟꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯅ ꯆꯥꯏꯁꯦꯟ ꯑꯗꯨ ꯅꯤꯡꯊꯧ ꯃꯆꯥꯗꯨꯗ ꯄꯤꯔꯦ, ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯕꯥꯅꯤ ꯅꯃꯤꯠ ꯎꯏꯁꯤꯜꯂꯨ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯜꯍꯜꯂꯦ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯄꯥꯏꯔꯤꯕ ꯆꯥꯏꯁꯦꯟ ꯑꯗꯨꯗꯒꯤ
ꯆꯞ ꯃꯥꯟꯅꯕ ꯆꯥꯏꯁꯦꯟ ꯑꯃ ꯊꯣꯛꯍꯜꯂꯤ ꯑꯗꯨꯒ ꯆꯥꯏꯁꯦꯟ ꯑꯁꯦꯡꯕ ꯑꯗꯨꯅ ꯃꯥꯒꯤ ꯈꯥꯎ ꯃꯅꯨꯡꯗ ꯍꯥꯞꯆꯜꯂꯤ꯫ ꯊꯣꯛꯍꯟꯕ ꯆꯥꯏꯁꯦꯟꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯌꯥꯏꯗ ꯂꯪꯊꯔꯦ ꯑꯗꯨꯒ ꯐꯔꯦ ꯅꯕꯥꯅꯤ ꯅꯃꯤꯠ ꯄꯥꯡꯊꯣꯛꯑꯣ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯄꯥꯡꯊꯣꯛꯍꯜꯂꯤ꯫ ꯑꯗꯨꯒ ꯑꯁꯤꯒꯤ ꯄꯨꯈ꯭ꯔꯤ ꯃꯌꯥꯏꯁꯤꯗ ꯆꯥꯏꯁꯦꯟ ꯑꯗꯨ ꯂꯪꯊꯔꯕꯅꯤ꯫ ꯆꯥꯏꯁꯦꯟ ꯑꯗꯨ ꯈꯨꯟꯕ ꯉꯝꯕ ꯃꯤꯅ ꯆꯥꯏꯁꯦꯟꯒꯤ ꯃꯄꯨ ꯑꯣꯏꯖꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯗꯤ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨ ꯄꯨꯈ꯭ꯔꯤꯗ ꯆꯣꯡꯊꯗꯨꯅ ꯆꯥꯏꯁꯦꯟ ꯑꯗꯨꯕꯨ ꯊꯤꯅꯅꯕ ꯍꯣꯠꯅꯍꯧꯔꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯆꯥꯏꯁꯦꯟ ꯑꯗꯨ ꯑꯁꯨꯝ ꯄꯨꯗꯨꯅ ꯂꯥꯛꯄꯗ ꯂꯩꯕꯥꯛ ꯑꯃ ꯊꯦꯡꯅꯔꯦ꯫ ꯃꯍꯥꯛꯅ ꯄꯨꯈ꯭ꯔꯤ ꯑꯃꯒꯤ ꯃꯄꯥꯟꯒꯤ ꯎꯄꯥꯝꯕꯤ ꯃꯈꯣꯡ ꯑꯃꯗ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯁꯨꯝ ꯄꯣꯊꯥꯔꯤꯉꯩꯗ ꯃꯔꯨ ꯁꯤꯠ ꯅꯥꯟꯅ ꯀꯣꯛꯊꯣꯛꯂꯒ ꯁꯨꯅꯨ ꯌꯥꯏꯉꯪ ꯇꯩꯔꯕ ꯅꯍꯥ ꯄꯥꯈꯪ ꯈꯔ ꯂꯩꯕꯥꯛꯀꯤ ꯆꯐꯨ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯏꯁꯤꯡ ꯁꯣꯛꯄ ꯄꯔꯦꯡ ꯁꯥꯅ ꯂꯥꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯃꯆꯥꯅ ꯅꯍꯥ ꯄꯥꯈꯪ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯔꯝ ꯍꯪꯂꯝꯃꯤ꯫ ꯄꯥꯈꯪ ꯑꯗꯨꯅ "ꯅꯍꯥꯛ ꯀꯅꯥꯅꯣ?" ꯃꯗꯨꯗ ꯅꯤꯡꯊꯧ ꯃꯆꯥꯗꯨꯅ ꯄꯥꯈꯪ ꯑꯗꯨꯗ "ꯑꯩꯍꯥꯛ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯤ꯫ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯏꯁꯤꯡ ꯍꯣꯜꯂꯤꯕꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ?" ꯃꯗꯨꯗ ꯅꯍꯥ ꯄꯥꯈꯪ ꯑꯗꯨꯅ "ꯑꯩꯁꯨ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤ ꯑꯩꯒ ꯂꯨꯍꯣꯡꯒꯦ ꯈꯟꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯑꯀꯟꯕ ꯋꯥꯁꯛ ꯑꯃꯗ ꯑꯩꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯗ꯭ꯔꯗꯨꯅ ꯑꯩ ꯏꯁꯤꯡ ꯍꯣꯜꯂꯤꯕꯅꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯗꯨꯅ "ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯑꯀꯟꯕ ꯄꯥꯟꯗꯝ ꯑꯃꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯗꯗꯨꯅ ꯑꯩ ꯏꯁꯤꯡ ꯍꯣꯜꯂꯤꯕꯁꯤꯅꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯃꯆꯥꯗꯨꯅ "ꯀꯔꯝꯕ ꯄꯥꯟꯗꯝ?" "ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯒ ꯅꯨꯃꯤꯠ 5ꯅꯤ ꯆꯨꯞꯅ ꯆꯧꯕꯣꯔ ꯁꯥꯟꯅꯕ ꯉꯝꯕ ꯃꯤꯗ ꯃꯍꯥꯛ ꯃꯌꯨꯝ ꯄꯥꯟꯒꯅꯤ, ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯅꯨꯃꯤꯠ 5ꯅꯤ ꯆꯨꯞꯅ ꯆꯧꯕꯣꯔ ꯁꯥꯟꯅꯕ ꯉꯝꯗꯕꯗꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯤꯕꯁꯤꯅꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯃꯆꯥꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯃꯍꯥꯛꯀ ꯆꯧꯕꯣꯔ ꯁꯥꯟꯅꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯣꯏꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯀꯣꯅꯨꯡꯗ ꯂꯥꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗ ꯆꯧꯕꯣꯔ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯤ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯃꯍꯥꯛꯅ ꯄꯨꯔꯛꯈꯤꯕ ꯆꯥꯏꯁꯦꯟ ꯌꯥꯏꯑꯣꯏꯕ ꯑꯗꯨꯗꯒꯤ ꯀꯣꯠꯇꯨꯅ ꯊꯥꯕꯗ ꯅꯨꯃꯤꯠꯇꯨꯃꯗꯤ ꯃꯍꯥꯛꯅ ꯃꯥꯏ ꯄꯥꯛꯂꯤ꯫ ꯑꯅꯤꯁꯨꯕ ꯅꯨꯃꯤꯠꯇꯨꯗꯁꯨ ꯆꯥꯏꯁꯦꯟ ꯌꯥꯏꯑꯣꯏꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯤ꯫ ꯑꯍꯨꯝꯁꯨꯕ ꯅꯨꯃꯤꯠ ꯑꯗꯨꯗꯁꯨ ꯃꯍꯥꯛ ꯃꯥꯏ ꯄꯥꯛꯂꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯔꯣꯟꯕ ꯃꯤ ꯊꯥꯗꯣꯛꯇꯨꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯨꯊꯣꯔꯛꯂꯤꯕ ꯁꯅꯥ ꯂꯨꯄꯥ ꯃꯅꯤ ꯃꯨꯛꯇ ꯑꯁꯤ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯊꯤꯔꯝꯃꯤ꯫ ꯃꯔꯤꯁꯨꯕ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨ ꯃꯥꯏ ꯄꯥꯛꯂꯤ꯫ ꯉꯁꯤꯗꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ, 5ꯁꯨꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯃꯍꯥꯛ ꯅꯤꯡꯊꯧ ꯃꯆꯥ ꯑꯁꯤꯗ ꯁꯣꯏꯗꯅ ꯌꯨꯝ ꯄꯥꯟꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯊꯥꯗꯣꯛꯄ ꯑꯔꯣꯟꯕ ꯃꯤ ꯑꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅ ꯂꯣꯟꯅ ꯆꯥꯏꯁꯦꯟ ꯑꯗꯨꯗꯒꯤ ꯀꯣꯠꯇꯨꯅ ꯊꯥꯕꯗꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗ ꯁꯤꯠ ꯅꯥꯟꯅ ꯇꯝꯂꯦ꯫ ꯃꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯒꯤ ꯆꯥꯏꯁꯦꯟ ꯑꯗꯨ ꯆꯞ ꯃꯥꯟꯅꯕ ꯆꯥꯏꯁꯦꯟ ꯑꯃ ꯊꯣꯛꯍꯜꯂꯒ ꯌꯥꯏꯑꯣꯏꯕ ꯆꯥꯏꯁꯦꯟ ꯑꯗꯨ ꯍꯨꯔꯥꯟꯗꯨꯅ ꯄꯨꯔꯛꯂꯤ꯫ 5ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇꯗꯤ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯊꯥꯅꯕꯒꯤꯗꯃꯛ ꯆꯥꯏꯁꯦꯟ ꯑꯗꯨꯗꯒꯤ ꯊꯣꯛꯎ ꯍꯥꯏꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯃꯥꯏꯊꯤꯔꯦ꯫ ꯃꯥꯏꯊꯤꯔꯕꯅꯤꯅ ꯃꯔꯨ ꯁꯤꯠ ꯅꯥꯟꯅ ꯀꯣꯛꯊꯣꯛꯂꯒ ꯁꯨꯅꯨ ꯌꯥꯏꯉꯪ ꯇꯩꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯏꯔꯨꯖꯅꯕ ꯏꯁꯤꯡ ꯍꯣꯟꯕ ꯑꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯏꯁꯤꯡ ꯍꯣꯟꯕ ꯅꯨꯡꯇꯤꯒꯤ ꯆꯠꯇꯨꯅ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯩꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯑꯁꯨꯝ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯗ ꯂꯩꯕꯥꯛ ꯑꯗꯨ ꯌꯧꯔꯦ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨ ꯌꯧꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨ ꯃꯔꯨ ꯁꯤꯠ ꯅꯥꯟꯅ ꯀꯣꯛꯊꯣꯛꯂꯒ ꯁꯨꯅꯨ ꯌꯥꯏꯉꯪ ꯇꯩꯗꯨꯅ ꯂꯩꯕꯥꯛꯀꯤ ꯆꯐꯨ ꯑꯃ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯍꯣꯟꯕ ꯊꯣꯛꯂꯛꯄꯗꯨ ꯍꯦꯛ ꯊꯦꯡꯅꯔꯨꯔꯦ꯫ ꯃꯗꯨꯗ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ "ꯏꯇꯥꯎ,
ꯃꯇꯧ ꯀꯔꯝꯅ ꯑꯁꯨꯝꯅ ꯑꯣꯏꯈ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯃꯆꯥꯅ ꯊꯣꯛꯈꯤꯕ ꯄꯨꯝꯅꯃꯛ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯐꯔꯦ ꯏꯇꯥꯎ, ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤ, ꯅꯪ ꯀꯔꯤꯝꯇ ꯋꯥꯒꯅꯨ꯫ ꯅꯪꯅ ꯄꯨꯔꯛꯂꯤꯕꯁꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯏꯔꯨꯖꯅꯕ ꯏꯁꯤꯡ ꯅꯠꯇ꯭ꯔꯥ? ꯐꯔꯦ, ꯑꯩ ꯁꯤꯗꯩꯁꯤꯗ ꯏꯁꯤꯡ ꯈꯔ ꯍꯩꯖꯟꯒꯦ꯫ ꯅꯪꯅ ꯍꯣꯔꯦꯟ ꯔꯥꯖꯀꯨꯃꯥꯔꯤꯗ ꯏꯁꯤꯡ ꯍꯩꯕ ꯃꯇꯝꯗ ꯅꯁꯥꯗ ꯆꯣꯡꯍꯟꯕ ꯌꯥꯗꯦ꯫ ꯔꯥꯖꯀꯨꯃꯥꯔꯤꯗ ꯈꯛꯇꯪ ꯍꯩꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯉꯁꯥꯏ ꯃꯍꯥꯛꯅ ꯎꯇꯣꯡ ꯑꯃꯗ ꯍꯥꯄꯛꯈꯤꯕ ꯌꯣꯡ ꯑꯣꯟꯕꯒꯤ ꯏꯁꯤꯡ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯤꯅ ꯏꯔꯨꯖꯅꯅꯕ ꯏꯁꯤꯡꯗꯨꯗ ꯈꯔ ꯍꯩꯖꯜꯂꯦ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯃꯆꯥꯅ ꯀꯣꯅꯨꯡ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯃꯆꯥꯗꯨꯅ ꯄꯨꯔꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗ ꯍꯩꯙꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯌꯣꯡꯖꯥꯎ ꯑꯃ ꯑꯣꯟꯊꯣꯛꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯌꯣꯡ ꯑꯣꯜꯂꯦ, ꯔꯥꯖꯀꯨꯃꯥꯔꯤ ꯌꯣꯡ ꯑꯣꯜꯂꯦ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯄꯨꯝꯖꯥꯎ ꯊꯤꯟꯈ꯭ꯔꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯛꯅꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯥꯏꯕ ꯀꯌꯥ ꯀꯧꯗꯨꯅ ꯌꯦꯡꯍꯟꯕꯗꯁꯨ ꯃꯤ ꯑꯣꯜꯍꯟꯕ ꯉꯝꯗ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯌꯣꯡ ꯑꯣꯟꯈ꯭ꯔꯕꯅꯤꯅ ꯃꯍꯥꯛꯀꯤ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯗꯨꯁꯨ ꯃꯅꯤꯡ ꯇꯝꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯃꯗꯨꯗ ꯃꯟꯇ꯭ꯔꯤ ꯃꯆꯥꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯗ, ꯏꯇꯥꯎ, ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨ, ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯅ ꯌꯣꯡ ꯑꯣꯜꯂꯤꯕꯁꯤ ꯃꯤ ꯑꯣꯜꯍꯟꯕ ꯉꯝꯕ ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯃꯆꯥꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯔꯥꯖꯀꯨꯃꯥꯔꯤꯅ ꯌꯣꯡ ꯑꯣꯜꯂꯤꯕꯁꯤ ꯃꯤ ꯑꯣꯜꯍꯟꯕ ꯉꯝꯕ ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎꯗꯝꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯌꯦꯡꯍꯜꯂꯦ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯀꯅꯥ ꯎꯗ꯭ꯔꯤꯉꯩꯗ ꯃꯍꯥꯛꯅ ꯉꯁꯥꯏ ꯄꯨꯔꯛꯈꯤꯕ ꯃꯤ ꯑꯣꯟꯕ ꯏꯁꯤꯡ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗ ꯈꯤꯛꯆꯤꯟꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯌꯣꯡ ꯑꯣꯜꯂꯝꯕꯗꯒꯤ ꯃꯤ ꯑꯃꯨꯛ ꯑꯣꯟꯊꯣꯔꯛꯂꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯔꯥꯎꯃꯟꯈ꯭ꯔꯗꯨꯅ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯍꯩꯕ ꯃꯥꯏꯕ ꯄꯥꯟꯖꯤ ꯀꯌꯥꯅ ꯌꯦꯡꯕ ꯍꯩꯇ꯭ꯔꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯃꯤ ꯑꯣꯜꯍꯟꯕꯒꯤꯗꯃꯛ ꯅꯪꯉꯣꯟꯗ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯊꯥꯖꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ, ꯏꯅꯤꯡꯊꯧ, ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯂꯩꯖꯔꯦ, ꯑꯗꯨꯅ ꯑꯩꯒꯤ ꯏꯇꯥꯎ ꯑꯁꯤꯗ ꯑꯣꯏꯅ ꯂꯨꯍꯣꯡꯕꯤꯔꯣ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒ ꯆꯥꯎꯅ ꯂꯨꯍꯣꯡꯂꯦ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯗ ꯃꯥꯅ ꯊꯦꯡꯅꯔꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯁꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒ ꯂꯨꯍꯣꯡꯂꯦ, ꯑꯗꯨꯒ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯄꯨꯔꯛꯈꯤꯕ ꯉꯁꯥꯏꯒꯤ ꯌꯣꯡ ꯑꯗꯨꯁꯨ ꯃꯤ ꯑꯣꯜꯍꯜꯂꯦ꯫ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯃꯔꯩꯕꯥꯛ ꯇꯝꯅ ꯍꯜꯂꯛꯂꯦ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯗꯤ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯃꯝ ꯄꯨꯗꯨꯅ ꯂꯥꯛꯄꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯔꯤꯃꯛꯄꯨ ꯄꯨꯟꯅ ꯂꯨꯍꯣꯡꯕꯤꯔꯦ꯫ ꯑꯗꯨꯒ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯀꯅꯥ ꯂꯩꯇ꯭ꯔꯕ ꯃꯔꯩꯕꯥꯛ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯨꯅꯕ ꯃꯄꯥꯅ ꯆꯠꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯃꯤ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯍꯌꯦꯡ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯂꯞ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫